Image Pogda Miyang Tambiri Basingbo Surbalana Kurumzari, Nasigi Maruba Pau Pizari. Taramathu Shuba Journalist Sports Meet 2021 Nasi IPR Minister Thongam Bishwajit Nahodokre. Sahai Koba Package Drinking Water Manipur Legislative Assembly Speaker Waikem Sana Nasi Hangdokre. Miyamgi Punsi Mamal Wangkat Hana Bahona from Toi Haina Vice President M. Venkaiah Naidu Haikre. Loinana 7 aside state level village wise open football tournament 2021 ge winner NYDO Sangayum Phamna Oikre. Paumacha Khaina Pizari. All Manipur Working Journalists Union Amjuna Sinduna Yaksang Manung the Pangthokpa Taramathu Shuba Journalist Sports Meet 2021 ngasidagi IPR Minister Thongam Bishwajit Haudokre Minister na Amjugi Thaumisinga Loinana Kangladagi Meira Lauraba Tungda Manipur Press Club tamna Meira Paiduna Chelaklaga Mafamdada Amju Firal Chinkhatuna Sports Meet adu Haudoki. Sports Meet Haudokpagi Thoramda Minister Thongam Bishwajit Hai Paumishingna COVID-19 pandemic manungda Laukiba Thodang Thagatningai ni Paumishingna COVID vaccine kapninglabadi kapagi ayaba pinaba cabinet puthokduna khanagani haiki. MPCC Legal Cell Chairman N. Jayanta Kumar Haikre Hauzik Lairiba BJP Lengak Asina English Anita Tareta Sarkar Sembadagi Hauna Indian Constitution Ngak na Chatre Congress Dagi Karakpa Mi Amabu resign Sutawhandana Minister Hapchile Manipur Minister Gi Matam Loirabasu Hauzik Fauba from Konduna Laire Wafamasi Ngasinuntel Congress Baban the Pangtupa Paumishinga Unabada Jayanta Kumar Fungokibani. Mahakna makatana sarkar sina hapa yadi haina thinkraba parliamentary secretary haplaga lairi masigi matangda wakat payaba wakalabasu tabidre. Minister O. Henry gi matangda palladuna fungdokibada Constitution gi Article 164 Clause 4 da mahakna Minister oibagi matam tha taruk khaktani tungda makatana Minister oigi haiba tarabadi kendra amadagi election thengnaduna mai paklaba matamda makatana oiba yai hairiba sing ase amata indana March 13 da mahaki matam loirabasu adumak fam paiduna laire Governor dagi ngasi fawba wahai amata haiba leite hauzik fawba mahakna resign tawdribasiki matangda praja miyamda Kangan from Toi, Nasenukal Governor Amadi, Chief Minister that memorandum Pishalagani, Ayat Bating but Laina Laina, from Paisan Duna Labor Hibasi Constitution book, Singabani Haiki. Makoise, Makoigi, Tatarki Matam, Amasung, Tatarki, Matam to Hentokravanina, who say, Mark say, Karamapum the Lady Bugay, Masigi Matang Shida, Equina, Congress Party in the Tamjani, the Governor of Manipur has failed to exercise his obligatory function provided under Article 164, Clause 4 of the Constitution of Indian Constitution. Haibisi, Niaquina, Tamjanibo, Wapumse. Machugi Kumai, Yaksana Lakpagamari Lainana, Chief Minister N. Birena Manipurgi Miam, the Ifa Pauza directly. CM Namahaki Pauza, the Palibadi, Miam Punamak. Chahi Nupanupi Kaidana Kumai Ase Nungaina Harautayamna Dharmagi Isai Jagoyaloina Pangtoknari Kumai Asena grassroots level Dagi Hodana Sana Kotnabagi Taram Singbusu Jakwat Hali Amadi Marupapang Oibagi Amadi social goodwill da Pukming Tawali Equin Harautayamba Funduk Labasu COVID-19 pandemic Lokotram Tok Projection Tarang Sing Lokotuna Equi Isak Natok Jasi Chahi Sigi Oinadi COVID pandemic Yanglaga Tabal Jumba Jatrawali Nachingba Kumai Sing Pangtopidanaba CM na mahagi pauza da phongdoragli poli bai koi thingning dana thingmanate tangai fadana koi di missing yam jadaba adugumba population yam daba adugumba akoi community nina madugi khara section thorang du tangai fadana lokhataba yadi haibigi adu da khallaga tawjabani aduna yaringai physical contact even koi govindaji gi holi gi koi nan meeting dorokanda Hana mini Puyankai Punpuna Palala Ambadu Koyoji Tarada Machine Dim Amada Mi Tara Palatara Radagi Hen Natawaya Adusu Amukta Tara Aduka Tam Tamnak
ama loir gam thak khiba han ge mai pull up tok ba du magi pot reception tawi kangla da yausang sports ka mani lena na laiba singsu khoi SOP thokre team mamam da club mamam da gi lekai mamam da gi lakpa matam da manga gi team da gi hena manung da sangbi gano aduga mapan da su dungai group oina la anga to bi gano haidana adu maina khoi mayam da pije kare Hill Drops Mineral Water Industries na ahan puthokpa sahai kauba package drinking water Kem Chansing Speaker Manipur Legislative Assembly na ribbon kaktuna hangdokre ngasigi thormaduda V Sekar President Border Trade Chamber of Commerce More HSS Benjamin Mate spokesperson BJP Manipur Pradesh amadi atai office kayana saruk yaki Kem Chansing Speaker Manipur Legislative Assembly na yausang kumhai na lakpada miyamda mahakna yaifa pauzal piraduna COVID-19 ge second wave asawa ama lakpa maramna masidagi checksina lainaba mahakna appeal tawki sports na chingba tawba tarabasu sarkarna piriba chatna kangon sing ngakna chatpinaba phungdoki Manipur ge border town Morega tainana laiba Indo-Myanmar ngamkhai paring sing Assam Rifles Police madi commando gi team singna ngaksen bagi thabak hanadagi hena kankhatkhre ngamkhai paring ngaksen bagi thabak kankhatkibana maram oiduna Myanmar gi miyoi ama fawba India da changlakhitre nakalamarom Morega tainana laiba Myanmar gi Namphalung bazarom thangnabada ngarang pung 8 helakpada nomai round kaya kapkhibagi makhol miyamna tanakhi hairi India government leibak asegi nupi macha singbu ngakpi senbinaba amasung makhoi bu tangai fadana mahai masing tamhanabagi pandamda paikhatpa thorang beti bachao beti parao scheme gi matangda Thobal district ki police personnel amasung medical practitioner singbu wakhal taminabagi nomagi oiba training program amang ase Thobal DC complex ta leiba election counting hall da pangthokre district task force beti bachao beti parao Thobal na sinduna pangthokpa training program aduda Thobal district ki deputy commissioner Thobal N Vandana SP Thobal Dr. S. Ibomcha amasung Chief Medical Officer Thobal Dr. Waino Kunna Thoromgi Athoiba Mithung Singh Thoromgi Athoiba Mithung Thoromapu amasung Akhanaba Mithung oina saruk yaki Training program aduda Nonibala Narengbam Convener Childline Advisory Board Thobal na Childline ki matang M. Rina Chanu Legal Cum Probation Officer na POCSO and Various Act aduga Dr. Wainokul CMO Thobal na PCN PNDTA ki matangda resource person oina wangangki DM College of Teachers Education ge numit taruk ni chupna oza sengi talent uthok chanabagi pandamda tongan ba eventa pangthokiba Changdamnabagi mana mathum jenthokpaga loinana college peki thorom loisinkhre haukiba chaichat English ngani kunit Haukiba chaichat kunithoidagi pangthoklakpa week loisanbagi thoromda college sege principal yauna oza singna mithunglen oiki nasegi thoromduga mari lainana college week asege sports in charge oiriba Laistram Bikram Singh assistant professor na haikibada training tawriba oza singda all round development haiba infamda tongan ba event singda talent uthok chanabagi pandamda college week ase pangthokpani haiki NCTE gi norms makada physical education se syllabus ma oina yawba maramna oza singda hena emphasis pibani haiba ofam sing thamki week losin bagi thoromdu da pangthokiba event singi makok muthang takraba training singda manamathumsu yenthoki Relief Center for the Welfare of Differently Abled Person Manipur na numit kun leptana chatharakpa free medical camp amadi awareness program ngasi loisin-kre haiba program ase Department of Persons with Disabilities Divyangjan Ministry of Social Justice and Empowerment Government of India gi meeting makhada free medical camp orientation program amadi parents meeting training na chingba kaya pangthoktana lakhibani amadi ngasi loisinba numita Singjamai How Ground da free medical camp pangthoki COVID-19 pandemic na maram oiduna matam sangna lockdown tawkibana khudong chadaba mayokna raba matung nungsa sor khara hondorakpada thakna chana naba amasung fishu fizam gi ising phangdabagi awaba mayokna ri haina Irawat Foundation Manipur gi General Secretary Gopen Luwangna phungdorakli ngasi high school Janmasthanda leiba foundation na segi office da ekhogi pawmiga akhanana unaba amada ofamasi Gopen Luwangna phungdokibani
mahakna makha takhibada lanai oina ising lalonbasingdagi liter lising anida lupa chahumdagi chahumyakai fawba piramba aduna haujik lupa lising amagi mathakta yonari pukri pa leitaba mi kungna taba sahargi mafamsingdadi aduki matik khudong chadaba mayoknari haiki Gopena High State amadi Central Government na Case the Rain haiduna nongi ising yoknaba program paikhat bahaukrabasu saharda sariba yumsingda nongi ising yoksinduna thamnaba thawangsing paikhatpagi mami tadri haukiba chahi ga yengnabada district singi nongjugi chang normal oiki adubu turel singdi ichel tatle hiram segi matangda Manipur gi Chief Minister N Biren yang changbiduna kudaki oiba lokhat payaba sing amadi akhang ahai tanaraga tung koiba thabak lokhat piu haina kopena phongdorakli Youth Idea Club Wabagai Makhale kaina sinduna NDA War 145 course da khalakduna Indian Navy da service tawnabagi ayaba pirakhraba Laisram Avinash Singha Apokba Elratan Amadi Apopi Thoibi Debi Wabagai Makhale Kaida Leibabu Okpagi Thorom Amak ngasi Wabagai Makhale Kaida Pangthokre Thorom Duda H Kishorjit Singh President Kada Wabagai M Jayanta Kumar Jila Parishad Wabagai Kairak Y Hemchan Pradhan Wabagai GP amasung K Premchandra Upa Pradhan Wabagai na Presidium member sing oiki tharomdada wangangladuna H Kishorjit President Kadana haikibada Wabagai da afaba mi yamna laikre thabak chauna tawraga marai kai thadotuna chatkiba ngakani aikoina hawrakfam kaudana tungda afaba mahiroi afaba sanaroi mayam ama thorakpa oiduna nisadagi lapthoknaba sports education gi hiramda changsinbada kana achoba thodang logani haiki Kakching District ke Manung Chana Laiba Wangu Gram Panchayat ke Ward number 3 Wangu Terada Yumda Yokpa Sasan Kaya Narakpa Yauna Siba Yaurakpadagi Longmising Mipaiba Poknare Haina Ngarang Print Media ke Kuthangda Phongdokraba Matung ngasi mafam aduda Department ke Miyosing Laktuna Yengsinkre Loinana Sample sing collect tawkre Frozen Cement Bank Kakching Veterinary Officer su oiriba Kakching Veterinary Hospital ke in charge Dr. Saukaizam Projendrona Luchingba staff sing Loinana Wangu Serau Bangantabi Amadi Tokpaching Farmer Association gi miyut sing na saruk yaduna chathakiba ngasigi yengsan khongchat aduga mari leinana Dr. Saukaizam Projendrona phungdorakpada Wangu gi mafam kharada sansi kiba amadi mafam kharadana hojik naduna leiribasing ase chatuna yengsilubada amadi sanbu singa unabada akupa report lauraba matung sansing ase numit taruk tare ni diarrhea tauraba matung sibani haiba khangmangamle adumoina makari karamba layongno haibadu khangdoknaba sample sing laure ngasimak sample sing thaduna khangdoknaba hotnaragani loinana department ki maikaidagi paikhatpa yaba cheksin thorang sing paikhatnaba hotnaragani haiki ngase yo pung mapan makhairom tabada Kakching District ke Kakching Police Station na konba kha Manipur College taba lambi paringi Kakching wadi khunyai lekai khongnang mari fangba mayada hangba lanai beng amadagi masak khangdaba singna lupa la kuntra taruk nomai namduna lakhre hairi aikhogi pangmina fangba pawgi matung inna hairibadi sel lakhriba lanai beng adugi Maming Business Credit Management BCM Financial Service kawi Kakching Makhalau Irum Ningthau Parengdagi Mayang Lambam Johnson chahi kuntrani thoi apopa manihar kauba amana finance tawbani hairi Bank asigi financer oiriba masana bank thong hangnaba thorangningai mafam aduda hanana sem saduna lairamba mamaida marks upat naha ahumna nongmaina namlakhi amadi ariba selsing piu haiduna thong hanghallaga senfam sing adu namduna lauraga mafam adudagi car amada nathokduna chatkibani hairi miyoi sing aduna financer aduda paisa lawkhre haiduna lawkhongba tawrakpa yaroi haibana chingba wafam sing thamduna aki akhangsu piramkhi hairi Todo asigi matangda Kakching District Police ki SB Victoria Yengkhom masamak laktuna yengsinbaga loinana case amat laukhatlaga chenaba miyoi sing fanaba pak sanathiba humbagi thabak chathaba hokre hojik fawbagi oina afa apongi paulaitri hairi Haukiba chahi Englishani taramari ta thokiba lambigi laibak chiba accident ki thodok amadagi soinai khiduna miyamga mimanadana leiriba khaidem makhale kaidagi kaithelakpam amuchauba chahi nifumdoida Konthaujamda laiba Free Progress Academy ki principal Laisangbam Indra Kumar amadi Konthaujam maya lekaida laibi ex Pradhan Konthaujam angobi anina sel yauna chana thaknaba polam sing amadi hidak lanthak kaya mateng pangduna amuchawbagi awabada angamba saruk yari
saruk yakre hauja class 4 tamak tamliba angobagi machanupa thoithoi babu free progress academy da class 10 fawba lemna lairik tamhalagani haina academy asege principal Indra Kumar na thajaba pikre ningsing bayai khaidem amuchawbana accident ki thodok thokraba matung mahaki loina bisu masagi anaba amadagi laikidre awabana khamthenglaba amuchawbagi imungda hauja pikliba machanupa thoithoiba amadi amuchawbagi apopi mamaga makoi ahum leiri covid-19 gi pandemic asina kahena wahalaba amuchawbagi imungi awabada mateng panglapagi damak laisangbam Indra Kumar amadi angobibu amuchawbana mitna uba laimak ni khanna thagatba phungdorakli lamnam sigi pukchel chawraba miyosingna imung sigi damak tengbang panghaning bagi apambasu phungdorakli TB lainagi matangda asa workers singda nomagi oiba sensitization program ama district TB center Chandel National Tuberculosis Program NTEP na senduna primary health center Moreda pangthokre ngasigi thoram aduda district TB center Chandel gi TPM coordinator Minapati PSC Moregi MO in charge Dr. KS Santi Kumar Dr. Priyovata Singhana maru oiba miyoi sing oiki sensitization program aduga mari lainana TB laina ase matau karamna haurai amadi asa workers nasu magi laikaida laina ase naba thengnarabadi mari lainabasingda khanghan biraknaba paukta kaya piki tungda laina ase gi matangda khanglaba asa workers singda pukning thogatpa oina manayan thoki Dongel NP General Headquarter gi advisor Saikhulun Dongel na haikre lising machama bat yankai mathoi dagi scheduled tribe list da yauduna lairaba any Kuki tribe sing maru eba sub tribe kuntrani thoi ase Lising ama chamapan yankai taruk ta kakthakre kakhiba asina maram oiraga scheduled tribe amadi scheduled caste ki phangom thokpa facility sing amata phangdre wafam ase ngase nuktal kuki NP da pangmising ga unabada mahakna phangdokibani mahakna makata khibada kakthakhiba asegi matangda government ga wari kaya sanarba matungda Englishing ani da amuk hanna recognize tawduna list ya holle adubu Englishing ani 35 gi October 18 da state cabinet decision na amuk hanna list gi lokthokre masina maram oiraga cookie sing awaba ama oire makoibu kadaida laigadabanu haibadu khangandre atuba matamda makoibu scheduled tribe list ta yahondrabadi makata ba khongjang kaya changsilagani haiki Thawal district ke manung chanba langmai thet ukhongsang amadi salungfam khun ahumgi lona ba mafam da leiba labukta laurak amarom oigadaba hangam sing mai thadoktuna manghan biramle tawdok asi hauki batang kun mari da thoki bani hairi tawdok aduga mari lainana lamdam adongi longmi maibam robot na aikhoi gi paumi da phungdorakpada kevike thawal gi senthang makhada laurembam longmi chawkhatlok nongpok laurembam na lawpari amada hangam hunjabani laurak ama lokhraba tungda lemhauriba laurak adu mai thadok pirambani laibak thiba thodok asida hangam khakta natana lawfam asibo koishiliba sambalsu maina tumna chakre asiguma mi leitaba tanja yenglaga nungthel pobopta mai thadok piramba asi handaki asina hanba nate mamangdasu uchara mayam janthatuna manghan bikhiba laikhrabani atamnana tawge yauna tawwa thawong asi leitraba nomagi chara talaga hingjariba longmisingda makadana tawbiganu amadi hiram asida mari leinaba ainasu miyang changbiu haiba wafam tamlaki Miyamgi punsi mamal wangkathanaba honafam thoi haina Vice President M. Venkaiah Naidu na phongdokre legislature amadi parliamenta mefam chatharingai manungda yetnabana chingba tawduna apanba thokhanbagi wafamso Vice President Naidu na panki wafam ase Sri Nukala Nuratam Reddy gi centenary celebration da Venkaiah Naidu na phongdokibani Vice President Naidu na makatana haikibada Parliament amasung legislature singna discuss, debate and decide haiba khananainabagi matangda members singna saruk yagadabani Narotam Reddy na pangthokhiba thabak sing palladuna legislature singna tawriba thabak thoram sing adu miyamda pungling thogatpa oigadabani criticism tawba tarbasu personal matter da khut tharoidabani constructive oiba mawongda criticize tawba tai personal oina amana amabu attack tofam thokte miyamgi mihut khanbada miyamna yengadaba point sing di caliber conduct capacity amasung character ni haiba wafam sing Narotam Reddy na phongdoklamki Education ge lamda Narotam ge contribution mamal naidi haiba wafamsu Vice President Naidu na phongdoki miyamgi mihut oina khalaba member singna mother tongue ase
hek ngamliba makai ngangadabani haiki. Sanabagi pau. Soramakha Development Club SMGC na sinduna chatharakiba second 7-a-side state level village wise open football tournament 2021 gi winner NYDO sangayum famna oikre aduga runners up na SMGC A Sorana oiki ngasi SMGC gi playground na sanakiba final match da NYDO sangayum famna SMGC A bu panjal mari suno da maitiba piduna NYDO winner oiba ngamkibani NYDO gi panjal sing adu Rasit na match hobagi minute ama Ajena minute tara mga amadi kontra taret Saros na minute yang kay taruk chat bata chankibani ngasigi final match sana baga loina na tournament loisin bagi thoramda kakching SG ex MLA Y Susandra na chief guest kakching district ki upa adaksa MD Nazimuddin na president oi baga loina na Thawal ZP member MD Hibzur Rahman Palel GP gi Pradhan MD Mukimuddin Irengban GP gi Pradhan MD Badur Langathel GP gi Pradhan MD Rausan ITBT gi ex commandant assistant professor Muhammad Nursafi AK SMDC Soragi founder president MD Sirajuddin Khongjom Standard School gi principal L Samananda Singha amadi Viva Manipur gi founder Amar Ramana guest of honor oina saruyaki District Sports Association Kakching na sinduna association asigi playground cha 19 ki SS Le Haudevi Memorial Super Division Football League 2021 gi ngasi sanakiba match anigi ahanba ground da SWC Waikhong na SRDC Kakching bu panjal manga ani da thoikre SWC Waikhong gi panjal sing adu L Suranjoy na match ki minute 30 amadi nifumapan Y Tombana minute nifumdoi CH Jek na minute yang kay mapan amadi S Tundon bana minute humfuni to chat bada chanki SRDC Kakching gi panjal sing duna TH Silent na minute kun mga amadi PI Marena minute kun tratare ta chanki bani lik asigi ngasi sana ki ba anishuba ground ki match tana Aksa Kakching Khunogna LYA Wangubu panjal anisono da maiti ba piki Aksa Kakching Khunobu mai pakhan ki ba panjal anidu ngongona match ki minute 33 amadi kuntaret chanki All Irengban Football Association IFA Irengban sinduna chatharakiba Marishuba case prize 7-a-side Village Open Football Tournament ngarang losinkre team kunipan saruk yaduna Kakching district ki Irengban da laiba Irengban High School gi sanabungda chatharakiba tournament adugi winner Palel FC na oikre ngarang sanakiba final match ta Palel FC amasung Tentha FC na sanakibada apiba matamgi manungda panjal amamam chanaduna draw chatpadagi tie break kaunabada Palel FC na Tentha FC panjal mangamari da maitiba piki Tournament loisin bagi thoramda Mayanglambam Rameshwar MLA Kakching Assembly constituency na athura mithung MD Nazimuddin upa adaksa Kakching district na Tharomapu MD Badur Pradhan Irengban GP na akhanaba mithung amasung Manipur film gi saknai rabi actress Ithoi amasung Gepelina anina akhanaba lengbirak pasing oina saruyaki Tournament asigi winner runner best team na chingwa tungan ba manakaya su tharomge athoiba mithung Tharomapu amasung akhanaba mithung na manasing enthoki aroibada maroiba paw amuhana pijari Taramathoi Shuba Journalist Sports Meet 2021 ngasi IPR Minister Thongam Biswajit na hodokre Sahai Kauba Package Drinking Water Manipur Legislative Assembly gi Speaker Y Khemchana ngasi hangdokre Miyam gi punsi mamal wangkat hana bahona famthoi haina Vice President M. Venkaiah Naidu na haikre Loina na 7-a-side state level village wise open football tournament 2021 ge winner NYDO sangayum famna oikre ngasi gi damak tadi pawda matang sida loijare miyeng tabire basingbo amukana khurumjani